ꯇꯝꯐꯥꯗꯨ ꯄꯨꯁꯄꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯄꯨꯁꯄꯥꯅ "ꯍꯜꯂꯣ, ꯀꯩꯗꯧꯔꯒꯦ ꯏꯇꯥ?" ꯇꯝꯐꯥ ꯌꯥꯝ ꯍꯔꯥꯎꯅ "ꯏꯇꯥ, ꯇꯥꯇꯣꯟ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ, ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ." ꯄꯨꯁꯄꯥ ꯅꯣꯛꯂꯒ "ꯏꯕꯦꯝꯃ, ꯅꯣꯏ ꯍꯦꯔꯣꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯅꯠꯇꯦ, ꯅꯨꯄꯥ ꯊꯣꯛꯄꯅ ꯑꯕꯤꯒꯗꯣ ꯑꯍꯤꯡ ꯅꯥꯍꯤꯡꯁꯥꯒꯩ ꯂꯣꯏꯅ ꯐꯨꯒꯥꯏꯔꯝꯃꯦꯅꯅꯦ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯀꯦꯁꯇꯣ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯗ ꯂꯤꯗꯨꯅ ꯋꯤꯗ꯭ꯔꯣ ꯇꯧꯍꯟꯈ꯭ꯔꯦ꯫ ꯁꯤꯔꯐꯥꯎ ꯃꯔꯨꯅ ꯍꯦꯛ ꯌꯨꯏ ꯍꯥꯏꯗꯨꯅꯦ ꯃꯗꯨꯏ ꯅꯨꯄꯥꯗꯣ꯫ ꯑꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯔꯛꯇꯣꯏꯖꯥꯠꯂꯣ? ꯍꯦ, ꯄꯥꯈꯠꯀꯟꯕꯤꯁꯤꯗꯤ, ꯅꯪꯒꯤ ꯄꯤꯔꯥꯡꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀꯤ ꯃꯇꯝ ꯂꯥꯛꯂꯕꯅꯦ꯫ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯂꯣ, ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕꯅꯦ ꯑꯩꯅ ꯁꯤꯟꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯒ ꯅꯣꯏ ꯍꯦꯔꯣꯗꯨꯁꯨ SI ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯄꯨꯔꯗꯕꯅꯦ꯫ ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ ꯏꯇꯥ? ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦꯀꯣ, ꯊꯝꯃꯒꯦ, ꯕꯥꯏ꯫ ꯄꯨꯁꯄꯥꯗꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ, ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯅꯣꯏ ꯑꯅꯤꯗꯤ ꯊꯨꯡꯅꯈ꯭ꯔꯅꯤꯀꯣ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯀꯗꯥꯏꯗ? ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯩꯅꯥꯅ ꯄꯨꯁꯄꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯄꯨꯁꯄꯥꯅ "ꯍꯜꯂꯣ, ꯀꯅꯥ?" ꯂꯩꯅꯥꯅ "ꯍꯜꯂꯣ, ꯑꯩꯈꯣꯏꯒꯁꯦ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯅꯠꯇꯦꯀꯣ." "ꯀꯅꯥ? ꯑꯩꯕꯨ?" "ꯑꯩ ꯂꯩꯅꯥꯅꯦ." "ꯑꯦ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯍꯤꯡꯆꯥꯕꯤ, ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯃꯤ ꯃꯆꯥꯗꯤ ꯃꯅꯤꯄꯨꯔ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯀꯣ." "ꯑꯁ, ꯑꯗꯨꯏ ꯅꯠꯇꯤꯌꯦ, ꯊꯕꯛ ꯈꯤꯇꯪ ꯑꯗꯨꯝ ꯆꯤꯟꯕꯁꯤꯗ." "ꯌꯥꯔꯦ, ꯈꯪꯉꯦ꯫ ꯅꯪꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ?" "ꯑꯩ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯖꯨꯅꯤꯌꯔ ꯁꯔꯖꯟ ꯑꯣꯏꯅ ꯄꯨꯔꯅꯤꯌꯦ." "ꯑꯦ, ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ꯫ ꯅꯪꯗꯤ?" "ꯑꯣ, ꯈꯪꯉꯦ, ꯃꯤꯗꯤ SI ꯃꯦꯗꯥꯝ ꯅꯠꯇ꯭ꯔꯣ?" "ꯑꯦ, ꯀꯅꯥꯅ ꯍꯥꯏꯕ ꯅꯪꯉꯣꯟꯗꯗꯤ?" "ꯔꯥꯍꯨꯜꯅ ꯍꯥꯏꯖꯕꯗꯣ." "ꯑꯦ, ꯅꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕꯣ ꯍꯥꯏꯁꯦ?" "ꯑꯁ, ꯀꯩꯅꯣꯗ, ꯃꯤ ꯃꯥꯡꯒꯣꯜꯒ ꯀꯥꯂꯣꯏꯈ꯭ꯔꯁꯤꯕꯨ." ꯄꯨꯁꯄꯥ ꯌꯥꯝ ꯉꯛꯅ "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ?" ꯂꯩꯅꯥꯅ "ꯃꯥꯅꯦ, ꯔꯥꯍꯨꯜ ꯏꯕꯥꯅꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯗꯅ ꯃꯥꯡꯒꯣꯜꯒ ꯀꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯏꯅꯦꯝꯕꯣꯛꯇꯣ ꯅꯥꯏ ꯍꯥꯏꯌꯦ, ꯑꯗꯨꯗ ꯊꯣꯛꯈꯤꯕꯅꯦ꯫ ꯑꯗꯣ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯖꯔꯛꯄꯅꯦ." ꯄꯨꯁꯄꯥꯗꯨ ꯂꯩꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯀꯣꯛꯇ ꯅꯜꯂꯕꯣꯏ ꯅꯤꯡꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯂꯩꯅꯥꯅ "ꯀꯩꯗꯧꯔꯒꯦ ꯚꯥꯏ?" ꯄꯨꯁꯄꯥ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯃꯥꯒꯤ ꯃꯀꯣꯛ ꯆꯥꯛꯄꯗꯨꯗꯤ ꯐꯔꯕꯣ?" "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯚꯥꯏ? ꯀꯩꯅꯣ, ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ? ꯃꯥ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯎꯗꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯦ꯫ ꯑꯗꯨ ꯅꯤꯡꯁꯤꯡꯂꯕ ꯍꯥꯏꯕ?" "ꯍꯣꯏꯅꯦ ꯚꯥꯏ, ꯑꯩꯁꯨ ꯈꯜꯂꯤꯅꯦ, ꯃꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯅ꯫ ꯊꯥꯏꯅꯒꯤ ꯋꯥ ꯍꯦꯛ ꯍꯧꯗꯣꯛꯄꯗ ꯈꯪꯗꯕꯒꯨꯝ ꯑꯗꯨꯝ ꯇꯧꯋꯦꯕ." "ꯚꯥꯏ, ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯑꯗꯨꯝ ꯃꯔꯨꯞ ꯑꯃꯅꯦꯅ ꯆꯨꯝꯅ ꯍꯥꯏꯕꯅꯦ." "ꯚꯥꯏ, ꯅꯪꯅ ꯉꯁꯤ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯦ. ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯉꯥꯎꯕꯗꯨꯒꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯌꯥ ꯋꯥꯅ ꯂꯩꯔꯝꯒꯗꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤꯀꯣ, ꯑꯩ ꯊꯝꯃꯒꯦ." "ꯍꯣꯏ ꯚꯥꯏ." ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯁꯄꯥ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, "ꯚꯥꯏ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯒꯤ ꯑꯋꯥꯕ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ." ꯁꯣꯝꯗꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯁꯟꯒꯥꯔꯛꯄꯗ ꯁꯟꯕꯤ ꯁꯅꯥꯎꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯃꯦ ꯈꯣꯡꯅ ꯊꯋꯥꯏ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯊꯦꯡꯅꯖꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯒꯨꯝ ꯔꯥꯍꯨꯜ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯇꯠꯂꯨꯔꯕ ꯅꯨꯡꯁꯤ ꯂꯪꯂꯥꯕꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤ ꯃꯔꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯏꯁꯤꯟꯅꯗꯨꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛꯇ ꯃꯅꯤꯡꯇꯝꯅ ꯇꯥꯎꯊꯔꯛꯂꯤ꯫ ꯔꯥꯍꯨꯜ ꯇꯝꯐꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯇꯝꯐꯥꯅ "ꯍꯜꯂꯣ." ꯔꯥꯍꯨꯜꯅ "ꯍꯜꯂꯣ, ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯣ?" ꯄꯥꯔꯤꯌꯦ." "ꯉꯥꯛꯇꯪ ꯗꯤꯁꯇꯔꯕ ꯇꯧꯖꯒꯦ, ꯌꯥꯒꯗ꯭ꯔꯣ?" "ꯊꯣꯏ, ꯅꯪ ꯇꯥꯇꯣꯟꯕꯨ ꯋꯥꯔꯧꯕ꯭ꯔꯥ?" ꯇꯝꯐꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ "ꯁꯦ, ꯈꯨꯝꯃꯣꯕ, ꯅꯪ ꯇꯥꯇꯣꯟꯗ ꯋꯥꯔꯧꯕ꯭ꯔꯕ? ꯇꯣꯟꯅ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯕ?" "ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤꯌꯦ ꯇꯣꯟ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯈꯤ꯫ ꯇꯁꯦꯡꯅ ꯑꯩ ꯍꯤꯡꯅꯤꯡꯈꯤꯗꯦ꯫ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯈꯤꯌꯦ꯫ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯑꯋꯥꯕꯒꯤ ꯀꯣꯝꯗ ꯄꯨꯊꯔꯨꯔꯕꯤ ꯑꯩꯕꯨ ꯆꯤꯡꯈꯠꯄꯤꯔꯛꯈꯤꯕꯅꯤ ꯇꯣꯟ." ꯇꯝꯐꯥꯁꯨ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯔꯥꯍꯨꯜꯅ "ꯊꯣꯏ, ꯇꯥꯇꯣꯟ ꯍꯧꯖꯤꯛꯇꯗ ꯇꯁꯦꯡꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯕ? ꯅꯣꯡꯃꯁꯨ ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯖꯔꯕꯗ ꯑꯩꯅ ꯍꯩꯅꯗꯕ ꯏꯇꯧ ꯎꯠ,
ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤ, ꯊꯤꯅ ꯉꯥꯡꯕꯤꯈꯤ꯫ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯆꯩꯕꯤꯈꯤꯕ, ꯐꯣꯟ ꯑꯣꯐ ꯊꯝꯖꯤꯟꯈꯤꯕ꯫ ꯍꯣꯏ, ꯇꯥꯇꯣꯟ ꯂꯥꯜꯂꯦ, ꯇꯁꯦꯡꯅ ꯑꯩ ꯂꯥꯜꯂꯦ꯫ ꯅꯪ ꯇꯥꯇꯣꯟꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯔꯥꯍꯨꯜꯁꯨ ꯃꯈꯣꯜꯗꯨ ꯏꯔꯥꯡ ꯏꯍꯧꯔꯛꯄꯒꯤ ꯈꯔ ꯍꯣꯡꯂꯛꯂꯦ꯫ ꯇꯥꯇꯣꯟ, ꯌꯥꯔꯦꯁꯦ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯣ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ? ꯑꯗꯣ ꯊꯣꯏ, ꯀꯩ ꯍꯥꯏꯒꯦ? ꯇꯥꯇꯣꯟ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯇꯝꯐꯥ ꯀꯣꯜꯗꯨ ꯔꯥꯍꯨꯜꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯁꯠ ꯑꯣꯟꯊꯣꯛꯏ꯫ ꯔꯥꯍꯨꯜꯗꯨ ꯇꯝꯐꯥꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇꯨꯗ ꯃꯁꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯔꯤ꯫ ꯊꯣꯏ, ꯅꯪ ꯅꯌꯥꯡ ꯌꯥꯝ ꯀꯪꯁꯤꯜꯂꯦ꯫ ꯈꯔ ꯀꯪꯉꯦ꯫ ꯑꯗꯣ ꯇꯣꯟ, ꯅꯪꯅ ꯀꯛꯀꯦ ꯌꯥꯗꯕ ꯑꯩꯒꯤ ꯁꯝꯁꯦ ꯌꯦꯡꯉꯨꯅꯦ, ꯁꯥꯡꯉꯗ꯭ꯔꯥ? ꯃꯁꯝꯗꯨ ꯎꯠꯂꯛꯏ꯫ ꯌꯥꯝ ꯁꯥꯡꯉꯦ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏꯗ, ꯅꯪꯒꯤ ꯄꯤꯔꯥꯡꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯇꯥꯇꯣꯟ, ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯂꯦ ꯍꯥꯏꯌꯦ, ꯇꯥꯇꯣꯟꯁꯨ ꯌꯥꯎꯔꯦ ꯍꯥꯏꯌꯦ, ꯆꯨꯝꯕ꯭ꯔꯣ? ꯀꯅꯥꯅ ꯍꯥꯏꯕ? ꯏꯇꯥꯅ ꯏꯝꯐꯥꯜ ꯋꯦꯁꯇ SI ꯑꯣꯏꯅ ꯄꯨꯔꯅꯤ ꯍꯥꯏꯌꯦ, ꯆꯨꯝꯂꯕ꯭ꯔꯕ? ꯑꯩꯗꯤ ꯈꯪꯗ꯭ꯔꯤꯅꯦ꯫ ꯔꯥꯍꯨꯜ ꯌꯥꯝ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯊꯝꯃꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ, ꯕꯕꯥꯗ ꯑꯝꯇ ꯍꯪꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯃꯄꯥꯗ ꯃꯥꯒꯤ ꯊꯕꯛꯇꯨꯒꯤ ꯔꯤꯖꯜꯇꯨ ꯍꯪꯉꯤ꯫ ꯕꯕꯥ, ꯑꯩꯈꯣꯏ ꯊꯕꯛꯇꯨ ꯍꯥꯏꯗꯣꯛꯂꯦ ꯍꯥꯏꯌꯦ, ꯆꯨꯝꯂꯕ꯭ꯔꯣ? ꯙꯤꯔꯦꯟꯅ, ꯍꯣꯏꯅꯦ, ꯏꯄꯥꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯏꯆꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯜꯂꯛꯄꯁꯤꯗ ꯍꯔꯥꯎꯃꯟꯗꯅ꯫ ꯍꯣꯏ, ꯍꯥꯏꯗꯣꯛꯂꯦꯅꯦ, ꯏꯆꯥ ꯏꯝꯐꯥꯜ ꯋꯦꯁꯀꯤ SI ꯑꯣꯏꯅ ꯄꯨꯕ ꯇꯥꯔꯦ꯫ ꯔꯥꯍꯨꯜ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯝꯐꯥꯕꯨꯁꯨ ꯃꯅꯥꯛꯇ ꯊꯝꯂꯒꯦ ꯈꯜꯂꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯔꯥꯍꯨꯜꯅ, ꯃꯥꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯑꯁꯨꯝꯅ ꯔꯥꯍꯨꯜꯗꯨ ꯃꯊ꯭ꯋꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕꯤ ꯂꯩꯅꯥꯒꯤ ꯈꯜꯂꯨꯕꯗ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯥꯕꯨ ꯌꯧꯅ ꯅꯨꯡꯁꯤꯈꯤꯕꯗꯤ ꯅꯠꯇꯦ, ꯂꯃꯈꯥꯡꯗ ꯊꯦꯡꯅꯈꯤꯕꯤ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕꯤꯒꯨꯝꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯂꯩꯔꯤꯉꯩ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯁꯤꯟꯈꯤꯕ ꯑꯣꯏꯕꯅ꯫ ꯃꯍꯥꯛ ꯀꯌꯥꯗꯤ ꯈꯣꯏꯗꯥꯔꯨꯗꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯤ, ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯨꯅꯤ? ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯇꯒꯤꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯃꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯗꯣꯏ ꯃꯃꯥꯗ ꯌꯥꯝ ꯄꯥꯈꯠꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯦꯝꯃꯅ, ꯍꯜꯂꯣ? ꯊꯥꯗꯣꯏꯅ, ꯏꯃꯥ, ꯑꯩꯕꯨ? ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯊꯥꯗꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯃꯧꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ꯫ ꯍꯥ? ꯐꯔꯦꯗ, ꯅꯨꯡꯉꯥꯏꯖꯔꯦ, ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏꯗꯤ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ, ꯀꯩꯅꯣ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ, ꯑꯗꯨꯒ ꯍꯔꯥꯎꯔꯤꯅ ꯀꯩꯒꯤ? ꯌꯦꯡꯉꯣꯏ, ꯅꯣꯛꯄꯥ ꯅꯤꯄꯥꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯜꯂꯛꯂꯦꯗꯅ, ꯑꯗꯨꯗ꯫ ꯍꯣꯏꯅꯦ, ꯍꯟꯖꯜꯂꯛꯑꯦ, ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯅꯣꯛꯄꯥ ꯅꯤꯄꯥꯒ ꯈꯪꯅꯖꯕ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ, ꯏꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕꯤ ꯈꯨꯠꯆꯥꯕꯤ ꯏꯃꯧ ꯑꯃ ꯂꯩꯔꯝꯃꯦ꯫ ꯅꯣꯛꯄꯥ ꯅꯤꯄꯥꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯅ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯂꯩꯔꯕ꯫ ꯑꯗꯨꯗ ꯂꯩꯅꯥꯗꯨꯕꯨ ꯆꯦꯜꯂꯝꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯃꯥ ꯍꯣꯏꯗꯤ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕꯣ? ꯈꯔꯕꯨꯗꯤ ꯈꯪꯉꯦ꯫ ꯑꯗꯨꯗ ꯅꯣꯛꯄꯥ ꯅꯤꯄꯥꯅ ꯋꯥꯈꯜ ꯇꯥꯗꯕꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯔ ꯇꯥꯊꯤꯔꯛꯑꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯥꯟꯅꯕꯤꯒ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯃꯤ, ꯏꯕꯨꯡꯉꯣꯒꯤ ꯑꯅꯥꯕ ꯍꯪꯕ, ꯑꯆꯥ ꯑꯊꯛꯀ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯒ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯍꯩꯅꯗꯦ ꯍꯥꯏꯅ ꯈꯔ ꯉꯥꯡꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯁꯤꯗꯒꯤꯅꯦ ꯃꯄꯤ ꯇꯥꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ? ꯍꯧꯖꯤꯛꯄꯨꯗꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯖꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯔ ꯃꯥꯜꯂꯦꯗ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯃꯥ, ꯃꯣꯏꯗ ꯀꯩꯁꯨ ꯃꯈꯥ ꯇꯥꯔꯔꯣꯏꯒꯦ ꯑꯩ꯫ ꯐꯔꯦ, ꯅꯪꯅ ꯊꯣꯛꯄ ꯁꯤꯟꯈ꯭ꯔꯣ꯫ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯝꯐꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯔꯥꯍꯨꯜꯁꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯈ꯭ꯔꯦ꯫ ꯇꯝꯐꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯔꯥꯍꯨꯜꯅ ꯎꯅꯅꯕꯒꯤ ꯃꯇꯝ ꯊꯥꯖꯤꯜꯂꯤ꯫ ꯁ꯭ꯌꯥꯝ ꯍꯣꯏꯗ ꯇꯝꯐꯥꯁꯨ ꯍꯔꯥꯎꯅ ꯔꯥꯍꯨꯜꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ, ꯑꯅꯤꯗꯨꯒꯤ ꯈꯨꯐꯖ ꯃꯥꯂꯦꯝꯁꯤꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅꯤ꯫
ꯔꯥꯍꯨꯜꯅ ꯃꯁꯥ ꯃꯎꯒ ꯐꯔꯦ, ꯃꯤꯒ ꯋꯥꯡ ꯆꯥꯎꯔꯦ꯫ ꯐꯣꯔꯃꯦꯜ ꯕ꯭ꯂꯦꯛ ꯑꯃ ꯁꯦꯠꯂꯤ, ꯃꯦꯟ ꯁꯥꯔꯠꯇ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨ ꯑꯃ ꯂꯤꯠꯂꯤ꯫ ꯐꯨꯔꯤꯠꯇꯨ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯗ ꯌꯦꯞꯁꯤꯜꯂꯤ, ꯈꯨꯗꯥꯡꯗ ꯁ꯭ꯇꯤꯜ ꯀꯂꯔꯒꯤ ꯘꯔꯤ ꯑꯃꯁꯨ ꯁꯤꯔꯤ꯫ ꯕ꯭ꯂꯦꯛ ꯁꯨꯁ ꯑꯃ ꯇꯣꯡꯂꯤ, ꯃꯁꯝꯒꯗꯨ ꯈꯔ ꯇꯦꯟꯅ ꯌꯨꯡꯂꯞ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯃꯥꯔꯠ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯝꯐꯥꯁꯨ ꯇꯥꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯦꯜꯂꯛꯂꯕꯤ ꯇꯝꯐꯥꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯇꯥꯇꯣꯟ ꯎꯅꯔꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯇꯝꯐꯥꯅ "ꯑꯩꯕꯨ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯁꯤꯒꯦ? ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯈꯔꯅꯤ ꯂꯩꯔꯗꯤ ꯁꯦꯠꯀꯦ ꯐꯪꯉꯔꯣꯏꯅꯦ꯫ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯁꯤꯔꯥ?" ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯝꯅ ꯀꯨꯔꯇꯤꯁꯤ ꯑꯣꯏꯅ ꯁꯦꯠꯂꯁꯤꯔꯥ? ꯇꯥꯇꯣꯟꯅ ꯄꯥꯝꯖꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯁꯛꯐꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯎꯍꯜꯂꯒꯦꯗ꯫ ꯌꯥꯛꯇꯛ ꯇꯧꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ, ꯐꯨꯔꯤꯠꯅ ꯃꯁꯥꯗ ꯈꯔ ꯅꯞꯂꯞ ꯇꯧꯕ ꯕꯦꯕꯤ ꯄꯤꯡ ꯀꯂꯔꯒꯤ ꯇꯣꯞ ꯑꯃ ꯂꯤꯠꯂꯤ꯫ ꯈꯔꯒ ꯀꯦꯁꯤꯜꯂꯦ, ꯂꯣꯏꯔꯦ ꯐꯖꯕꯗ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ "ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯛꯀꯦ?" "ꯀꯥꯡꯁꯣꯏ ꯊꯣꯡꯕ." "ꯅꯁꯥꯅ ꯊꯣꯡꯖꯔꯕꯅꯤꯅ ꯍꯥꯎꯔꯝꯃꯅꯤꯅꯦꯀꯣ?" "ꯍꯥꯎꯇꯦ, ꯉꯥ ꯊꯥꯛꯇꯕꯅꯤꯅ." "ꯑꯩꯗꯤ ꯅꯪꯅꯕꯨ ꯊꯣꯡꯉꯗꯤ ꯍꯥꯎꯋꯤ ꯍꯥꯎꯇꯦꯒ ꯑꯝꯇ ꯍꯥꯏꯖꯔꯣꯏ, ꯑꯗꯨꯝ ꯆꯥꯔꯅꯤ." "ꯑꯗꯨꯗꯤ ꯅꯨꯡ ꯐꯨꯠꯂꯁꯨ?" "ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯁꯨ ꯆꯥꯕ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯔꯥꯍꯨꯜꯅ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯈꯠꯇꯨꯅ ꯆꯨꯞꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯇꯥꯇꯣꯟꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦꯀꯣ." ꯇꯝꯐꯥ ꯔꯥꯍꯨꯜꯅ ꯄꯥꯏꯕꯤꯔꯛꯂꯤꯕ ꯃꯈꯨꯠꯇꯨꯕꯨ ꯄꯥꯏꯁꯤꯟꯖ ꯍꯥꯏꯔꯛꯏ, "ꯁꯦ ꯇꯥꯇꯣꯟ, ꯌꯥꯔꯦꯕ, ꯇꯣꯛꯑꯣ꯫ ꯑꯩꯅ ꯇꯥꯇꯣꯟꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯗꯣ ꯏꯁꯣꯔ ꯃꯥꯅ ꯈꯪꯗꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ." ꯔꯥꯍꯨꯜ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ "ꯊꯣꯏꯅ ꯇꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯕꯅ ꯏꯁꯣꯔ ꯃꯥꯁꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦꯀꯣ?" "ꯄꯤꯈ꯭ꯔꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯇꯝꯐꯥ ꯄꯥꯈꯠꯅ "ꯇꯣꯟ, ꯊꯦꯡꯉꯦ." ꯔꯥꯍꯨꯜ ꯊꯧꯁꯥꯗꯅ "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ?" "ꯍꯟꯕ ꯊꯦꯡꯉꯅꯤꯌꯦ." "ꯉꯁꯤꯁꯦ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯒꯗꯕꯅꯦ." "ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯨ ꯇꯣꯟ?" "ꯅꯪꯕꯨ ꯃꯇꯝ ꯀꯨꯏꯅ ꯋꯥꯍꯜꯂꯛꯄꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯥꯇꯣꯟꯒꯤ ꯏꯅꯥꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯊꯝꯂꯗꯕꯅꯦ." "ꯇꯥꯇꯣꯟ, ꯑꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯦ, ꯆꯦꯟ ꯆꯣꯡꯕꯗꯤ ꯏꯃꯥꯅꯁꯨ ꯄꯥꯝꯖꯔꯝꯗꯦ ꯍꯥꯏꯅ." "ꯑꯗꯨꯗꯤ ꯅꯪ ꯇꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ?" "ꯇꯥꯇꯣꯟ, ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯁꯦ ꯆꯠꯂꯁꯦ." "ꯅꯪ ꯆꯠꯂꯣ, ꯑꯩ ꯂꯩꯍꯧꯔꯅꯤ." "ꯇꯥꯇꯣꯟ, ꯁꯦ ꯁꯥꯎꯔꯅꯨꯕ, ꯑꯩꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤꯗ ꯊꯨꯡꯖꯈꯤꯒꯦꯕ." "ꯌꯥꯔꯦ, ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ꯫ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯁꯤꯔꯝꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ." ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯝꯐꯥꯅ ꯔꯥꯍꯨꯜꯒꯤ ꯃꯆꯤꯟꯗꯨꯕꯨ ꯃꯈꯨꯠꯅ ꯃꯦꯟꯖ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯅ ꯍꯥꯏꯔꯛꯏ, "ꯇꯥꯇꯣꯟ, ꯑꯩ ꯇꯣꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ." ꯇꯝꯐꯥꯒꯤ ꯃꯇꯧ ꯎꯕꯗ ꯔꯥꯍꯨꯜꯗꯨ ꯇꯝꯐꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ "ꯁꯦ ꯇꯣꯛꯑꯣ, ꯇꯥꯇꯣꯟ ꯂꯥꯜꯂꯦ, ꯑꯃꯨꯛ ꯍꯥꯏꯔꯔꯣꯏꯕꯁꯦ." "ꯇꯣꯟ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ." ꯇꯝꯐꯥ ꯔꯥꯍꯨꯜꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ, ꯑꯗꯨꯒ ꯀꯞꯉꯥꯡ ꯍꯥꯏꯔꯛꯏ, "ꯇꯥꯇꯣꯟ, ꯑꯩ ꯇꯥꯇꯣꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯇꯥꯇꯣꯟꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯈꯤꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ." ꯔꯥꯍꯨꯜꯅ ꯇꯝꯐꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤ꯫ "ꯐꯔꯦꯁꯦ, ꯀꯞꯀꯅꯣꯕ꯫ ꯁꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯇꯧꯍꯟꯒꯅꯤ꯫ ꯇꯥꯇꯣꯟꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯅꯝꯍꯥꯗꯅ ꯅꯪꯅ ꯄꯥꯝꯗꯅ ꯑꯩꯁꯨ ꯆꯦꯜꯂꯣꯏꯌꯦ꯫ ꯁꯦ, ꯆꯠꯅꯕ ꯇꯧꯁꯦ." ꯇꯝꯐꯥꯗꯨ ꯔꯥꯍꯨꯜꯗ ꯑꯗꯨꯝ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯅ ꯅꯣꯛꯂꯒ "ꯀꯩꯅꯣ ꯑꯗꯨꯝ ꯀꯣꯜꯂ ꯂꯩꯁꯤꯕꯣ? ꯑꯃꯨꯛ ꯆꯦꯟꯅꯤꯡꯉꯩꯔꯣ ꯑꯩꯅꯒ ꯀꯣꯟꯕꯤꯕꯁꯤꯗ?" ꯇꯝꯐꯥ ꯐꯠ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯔꯥꯍꯨꯜꯒꯤ ꯃꯊꯕꯥꯛꯇ ꯅꯨꯡꯁꯤꯅ ꯑꯣꯏꯅꯅ ꯀꯤꯟꯅ ꯊꯤꯜꯂꯤ꯫ ꯔꯥꯍꯨꯜ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟ "ꯑꯌꯣ ꯃꯥ, ꯅꯥꯏꯌꯦ." ꯇꯝꯐꯥ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯔꯕ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯊꯥꯗꯣꯛꯆꯩ꯫
ꯑꯗꯨꯒ ꯔꯥꯍꯨꯜ ꯑꯃꯗꯤ ꯇꯝꯐꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯌꯥꯝꯅ "ꯀꯩꯅꯣ ꯆꯦꯜꯂꯔꯣꯏꯗ꯭ꯔꯣ?" ꯔꯥꯍꯨꯜ ꯅꯣꯛꯂꯒ "ꯃꯥ ꯉꯁꯤ ꯆꯦꯟꯅꯤꯡꯗ꯭ꯔꯦꯌꯦ, ꯆꯦꯟꯅꯤꯡꯕ ꯅꯨꯃꯤꯠ ꯉꯥꯏꯔꯒꯦ ꯚꯥꯏ." ꯔꯥꯍꯨꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯌꯥꯝꯗꯨ ꯈꯤꯇꯪ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯇꯝꯐꯥꯅ ꯔꯥꯍꯨꯜꯗ ꯈꯨꯆꯞꯄꯤꯅ ꯁꯤꯛꯏ꯫ ꯔꯥꯍꯨꯜꯅ "ꯚꯥꯏ, ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯍꯨꯜ ꯑꯃꯗꯤ ꯇꯝꯐꯥ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯅ "ꯁ꯭ꯌꯥꯝ, ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯁ꯭ꯌꯥꯝꯅ "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯥꯍꯨꯜꯁꯨ ꯑꯣꯐꯤꯁ ꯑꯗꯨꯝ ꯆꯠꯂꯦ꯫ ꯇꯝꯐꯥꯁꯨ IASꯀꯤꯗꯃꯛ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ, IAS ꯄ꯭ꯔꯤꯂꯤꯝꯁ, ꯃꯦꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ, ꯃꯦꯟ ꯄꯔꯁꯣꯅꯦꯂꯤꯇꯤ ꯇꯦꯁꯠ, IAS ꯏꯟꯇꯔꯚ꯭ꯌꯨ ꯃꯊꯪ ꯂꯣꯏꯈ꯭ꯔꯦ꯫ ꯀꯨꯃꯥꯔꯅ "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯌꯨꯝꯒ ꯄꯥꯜꯂꯔꯣꯏꯗꯣꯏꯖꯥꯠꯂꯣ? ꯃꯁꯤꯕꯨ ꯍꯣꯔꯃꯣꯟꯒ ꯑꯝꯇ ꯁꯨꯡꯗ꯭ꯔꯖꯥꯠꯂꯥ?" ꯁꯥꯟꯇꯤꯕ꯭ꯂꯥꯅ "ꯃꯁꯤꯕꯨ ꯋꯥꯅꯦꯅ ꯃꯆꯥꯅꯨꯄꯤꯁꯤꯗꯕꯨ? ꯅꯪꯗꯤ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯈꯜꯂꯛꯏꯗꯅ." "ꯅꯪꯗꯤ ꯈꯜꯂꯛꯇꯕꯅꯤꯅ." "ꯑꯗꯨꯅꯕꯨ ꯍꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯂꯧꯗꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯪꯂ ꯑꯩꯔꯥ ꯑꯃꯠꯇꯁꯨ ꯂꯧ, ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯔꯦ." ꯇꯥꯟꯖꯥꯗꯨꯗ ꯄꯨꯁꯄꯥ ꯌꯨꯅꯤꯐꯣꯔꯝꯗ ꯆꯪꯉꯛꯏ꯫ ꯄꯨꯁꯄꯥꯅ "ꯀꯩꯅꯣ ꯄꯂꯦꯝꯒ ꯄꯟꯊꯧꯒꯅ ꯑꯗꯨꯌꯥꯝ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤꯗꯨꯅ?" ꯀꯨꯃꯥꯔꯗꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯀꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯕ꯭ꯂꯥ ꯀꯨꯃꯥꯔꯗ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯄꯥꯕꯨꯡꯅ." ꯋꯥꯁꯤ ꯍꯥꯏꯔꯛꯄꯗ ꯀꯨꯃꯥꯔꯅ ꯁꯥꯟꯇꯤꯕ꯭ꯂꯥꯗ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯇꯧꯏ꯫ ꯁꯥꯟꯇꯤꯕ꯭ꯂꯥꯅ "ꯅꯪ ꯄꯥꯕꯨꯡꯅ ꯏꯃꯥꯗ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏꯔꯤꯕ?" ꯑꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯁꯥꯟꯇꯤꯕ꯭ꯂꯥ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ ꯀꯨꯃꯥꯔꯗꯤ ꯏꯀꯥꯏꯃꯟꯗꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯁꯄꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯍꯅꯨꯔꯦꯀꯣ, ꯈꯜꯂꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯀꯨꯃꯥꯔ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯁꯥꯟꯇꯤꯕ꯭ꯂꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯀꯛꯁꯤꯅ ꯍꯠꯂꯤ꯫ ꯀꯨꯃꯥꯔꯅ "ꯃꯁꯤꯗꯤ ꯑꯩ ꯆꯣꯞꯍꯟꯕ." ꯁꯥꯟꯇꯤꯕ꯭ꯂꯥꯗꯤ ꯑꯗꯨꯝ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯃꯥꯔꯗꯨ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯋꯥꯀꯤꯡ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯥꯎ ꯌꯦꯡꯉꯤ꯫ ꯀꯨꯏꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯨꯃꯥꯔꯅ "ꯏꯆꯥꯇꯣꯝꯕꯤ, ꯃꯃꯥ, ꯏꯆꯥꯇꯣꯝꯕꯤ." ꯍꯤꯡꯅ ꯀꯧꯔꯛꯏ꯫ ꯃꯦꯝꯃ ꯙꯨꯛꯀꯠ ꯂꯣꯏꯕꯒ "ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ?" "ꯌꯦꯡꯉꯨꯇꯣ, ꯏꯆꯥꯊꯣꯏꯕꯤ IAS ꯐꯥꯎꯔꯦꯅꯦ." ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯁꯄꯥ ꯐꯃꯨꯡꯗꯒꯤ ꯐꯠ ꯆꯣꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯨꯁꯄꯥꯅ "ꯀꯩ ꯍꯥꯏꯕ ꯕꯕꯥ?" ꯁꯥꯟꯇꯤꯕ꯭ꯂꯥꯅ "ꯍꯥ, ꯀꯩꯅꯣ ꯆꯨꯝꯂꯕꯣ ꯃꯣꯏ ꯄꯥꯕꯨꯡ?" ꯀꯨꯃꯥꯔꯅ "ꯆꯨꯝꯂꯕꯅꯤꯅꯦ, ꯁꯤꯗ ꯌꯥꯎꯔꯦ ꯇꯨ ꯐꯣꯇꯣꯒ ꯀꯣꯟꯅꯅ." ꯄꯨꯁꯄꯥꯅ ꯃꯄꯥꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯄꯨꯁꯄꯥ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯂꯥꯎꯔꯛꯏ, "ꯄꯥꯟꯗꯝ!" ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯄꯨꯁꯄꯥ ꯍꯔꯥꯎꯕꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯇꯝꯐꯥꯗꯤ ꯙꯨꯛ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯆꯥ ꯅꯨꯡ ꯂꯣꯟꯗꯨꯅ ꯃꯄꯥꯒꯤ ꯆꯥ ꯄꯤꯔꯤ꯫ ꯄꯨꯁꯄꯥ, ꯀꯨꯃꯥꯔ, ꯁꯥꯟꯇꯤꯕ꯭ꯂꯥ ꯍꯔꯥꯎꯅ ꯐꯤꯡꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯄꯨꯁꯄꯥꯅ ꯇꯝꯐꯥꯕꯨ ꯊꯥꯡꯒꯠꯇꯨꯅ ꯍꯨꯔꯨ ꯎꯪꯈ꯭ꯔꯦ꯫ ꯇꯝꯐꯥꯅ "ꯀꯩꯅꯣ ꯏꯇꯥ, ꯁꯦ ꯊꯥꯗꯣꯛꯑꯣ, ꯀꯣꯛ ꯉꯥꯎꯋꯦꯕ." ꯄꯨꯁꯄꯥꯅ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯏꯇꯥ IAS." ꯇꯝꯐꯥꯅ "ꯍꯥ?" ꯏꯕꯣꯍꯜꯅ "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯀꯨꯃꯥꯔ?" ꯀꯨꯃꯥꯔꯅ "ꯃꯥꯅꯦ ꯇꯥꯏꯕꯣꯜ, ꯏꯆꯥꯊꯣꯏꯕꯤ IAS ꯐꯥꯎꯔꯕꯅꯦ." ꯏꯕꯣꯍꯜꯅ "ꯀꯔꯤ ꯍꯥꯏꯕ ꯏꯆꯥꯕꯨ?" ꯀꯨꯃꯥꯔꯅ "ꯃꯥꯅꯦ ꯇꯥꯏꯕꯣꯜ, ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯈꯜꯂꯕꯅꯦ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯔꯥꯍꯨꯜ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯗꯨꯅ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯊꯥꯏꯂꯦꯟꯅ "ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯝꯐꯥ." ꯁ꯭ꯌꯥꯝꯅ "ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯝꯐꯥ." ꯑꯁꯨꯝꯅ ꯃꯊꯪ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯝꯐꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯊꯦꯡꯛ ꯌꯨ ꯐꯥꯎ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯏꯕꯣꯍꯜꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ "ꯏꯆꯥꯆꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ. ꯏꯄꯥ ꯉꯥ ꯂꯩꯔꯨꯒꯦ." ꯔꯥꯍꯨꯜꯅ "ꯕꯕꯥ, ꯉꯁꯤꯗꯤ ꯉꯥꯗꯣ ꯅꯆꯥ ꯂꯩꯖꯔꯨꯔꯒꯦ, ꯕꯕꯥ ꯂꯩꯕꯤꯍꯧꯔꯣ." ꯑꯁꯨꯝꯅ ꯊꯥꯏꯂꯦꯟ ꯑꯃꯗꯤ ꯔꯥꯍꯨꯜ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯄꯨꯁꯄꯥꯅ "ꯀꯩꯅꯣ ꯏꯇꯥ, ꯑꯁꯨꯛ ꯅꯨꯡꯉꯥꯏꯔ ꯅꯨꯃꯤꯠꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯕꯣ?" ꯇꯝꯐꯥ ꯃꯃꯥꯒꯤ ꯐꯣꯇꯣ ꯃꯄꯥꯗ ꯆꯪꯗꯨꯅ ꯇꯝꯐꯥꯅ "ꯏꯃꯥ, ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯏꯃꯥꯁꯨ ꯅꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯧꯍꯟꯅꯤꯡꯕꯅꯤꯀꯣ. ꯑꯗꯨꯕꯨ ꯏꯃꯥ." ꯄꯨꯁꯄꯥꯅ
ꯌꯥꯔꯦ ꯁꯤꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯪꯅꯔꯤꯉꯩ ꯂꯩꯀꯥꯏ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯄꯨꯡ ꯊꯤꯟꯗꯅ ꯏꯁꯩ ꯁꯛꯇꯅ ꯂꯩ ꯄꯔꯦꯡꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯇꯝꯐꯥꯒꯤ ꯌꯨꯝꯗ ꯌꯥꯝꯂꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯒꯤꯇꯥ ꯁꯥꯃꯨꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝꯗꯨꯅ ꯇꯝꯐꯥꯗ ꯍꯨꯛꯄ ꯂꯩ ꯄꯔꯦꯡꯅ ꯇꯝꯐꯥꯒꯤ ꯃꯉꯛꯁꯝꯗꯨ ꯎꯈꯤꯗ꯭ꯔꯦ ꯃꯌꯥꯝꯗꯨꯅ ꯁꯨꯃꯥꯡ ꯁꯨꯃꯥꯡꯒꯣꯜꯁꯨ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ ꯏꯆꯥꯗꯤ ꯂꯩꯀꯥꯏꯁꯤꯗ ꯇꯥꯡꯕꯅꯦ ꯏꯆꯥꯗꯤ ꯇꯣꯝꯊꯤꯜ ꯉꯥꯟꯕꯤꯅꯤ ꯑꯁꯨꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯇꯝꯐꯥꯗꯨ ꯀꯞꯂꯛꯏ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯏꯆꯥꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯏꯆꯥꯗꯤ ꯀꯞꯀꯗꯕ ꯅꯠꯇꯤꯌꯦ ꯅꯣꯛꯀꯗꯕꯅꯦ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯟꯗꯛ UPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯗ ꯏꯆꯜꯅ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤꯗꯃꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯆꯜꯕꯨ ꯑꯣꯛꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯖꯒꯦ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯕꯤꯒꯦ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯁꯤꯟꯁꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯏꯆꯜꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯨ ꯇꯥꯔꯁꯤ ꯑꯗꯨꯗꯤ ꯏꯆꯜ ꯊꯣꯏꯕꯤ ꯏꯕꯨꯡ ꯈꯣꯏꯅ ꯍꯟꯗꯛ ꯅꯧꯅ ꯁꯥꯔꯤꯕ ꯀ꯭ꯂꯕꯁꯤ ꯁꯪꯒꯥꯕ ꯑꯣꯏꯅ ꯏꯆꯜꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯍꯥꯞꯂꯒꯦ ꯑꯗꯨꯗ ꯏꯆꯜꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯇꯝꯐꯥꯅ ꯇꯥꯃꯣ ꯃꯁꯤꯗꯤ ꯅꯆꯜꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ ꯅꯆꯜ ꯁꯣꯏꯗꯅ ꯊꯧꯔꯝꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯖꯒꯦ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯜꯅꯁꯨ ꯌꯥꯕꯤꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯀ꯭ꯂꯕ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯤꯌꯥꯝ ꯍꯨꯝꯗ ꯂꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝꯗꯨꯅ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯛꯑꯣꯏꯗꯣꯏꯅꯣ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯅꯕ ꯇꯧꯔꯛꯏ ꯇꯝꯐꯥꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯔꯥꯎ ꯇꯌꯥꯝꯅ ꯇꯝꯐꯥ ꯍꯣꯏꯗ ꯆꯥꯛꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯔꯥꯍꯨꯜ ꯇꯝꯐꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯇꯝꯐꯥꯅ ꯍꯜꯂꯣ ꯔꯥꯍꯨꯜꯅ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯃꯃꯥ ꯁꯥꯟꯇꯤꯕ꯭ꯂꯥꯒ ꯏꯇꯥꯒ ꯑꯩꯒ ꯕꯖꯥꯔ ꯆꯠꯀꯦ ꯇꯧꯔꯤꯌꯦ ꯀꯩ ꯂꯩꯕ ꯍꯪꯆꯤꯠ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯁꯪꯒꯥꯕꯗꯣ ꯑꯗꯨꯗ ꯑꯩꯁꯨ ꯑꯣꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯅ ꯏꯟꯚꯥꯏꯠ ꯂꯥꯛꯑꯦ ꯑꯗꯨꯗ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯈꯔ ꯑꯩꯁꯨ ꯂꯥꯛꯆꯒꯦꯗꯅ ꯃꯦꯗꯥꯝ ꯍꯩꯅꯗꯦ ꯀꯣꯇꯣꯟ ꯀꯩꯒꯤ ꯃꯤ ꯃꯦꯗꯥꯝꯗ ꯃꯦꯗꯥꯝ ꯀꯧꯖꯕꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ ꯇꯇꯣꯟ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯠꯄꯤꯔꯨꯔꯣ ꯑꯗꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯁꯦ ꯑꯃꯨꯛ ꯀꯥꯎꯈꯤꯅꯤꯀꯣ ꯊꯝꯖꯔꯒꯦ ꯌꯥꯔꯣꯏꯆꯣ ꯊꯝꯈꯤꯕꯒ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯖꯔꯕꯗꯣ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣꯅꯦꯁꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯂꯣꯏꯁꯤꯟꯖꯔꯣ ꯂꯣꯏꯁꯤꯟꯖꯔꯣ